ꯏꯅꯥꯁꯤꯅ ꯒꯥꯔꯤ ꯊꯧꯋꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯒꯨꯔꯨꯃꯌꯨꯝ ꯕꯣꯅꯤ ꯁꯔꯃꯁꯤꯅ ꯃꯌꯥꯏꯗ ꯇꯣꯡꯉꯦ ꯑꯗꯨꯗꯨꯒ ꯃꯥꯂꯦꯝꯉꯥꯟꯕꯁꯤꯅ ꯃꯅꯤꯡꯗ ꯇꯣꯡꯉꯦ ꯑꯗꯨꯒ ꯃꯣꯏꯁꯤ ꯒꯥꯔꯤꯁꯤ ꯀꯟꯅ ꯊꯧꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯀꯩꯅꯣ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯦꯅ ꯑꯩꯁꯦ ꯈꯜꯍꯧꯋꯦ ꯅꯨꯃꯤꯠꯇꯣ ꯖꯨꯟꯒꯤ ꯇꯥꯡ 3ꯅꯤ ꯂꯩꯔꯣꯛꯄ ꯅꯨꯃꯤꯠꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯩ ꯉꯁꯤ ꯐꯥꯎꯕ ꯎꯕ ꯐꯪꯈꯤꯗꯔꯦ ꯍꯜꯂꯛꯀꯅꯤꯅ ꯉꯥꯏꯕꯅ ꯍꯜꯂꯛꯑꯔꯣꯏꯗ ꯃꯥꯜꯂꯦ ꯐꯪꯉꯔꯣꯏꯗ ꯃꯥꯜꯂꯦ ꯑꯩꯁꯨ ꯆꯪꯉꯛꯑꯒ ꯄꯨꯡ 11:30 ꯑꯗꯨꯋꯥꯏ ꯇꯥꯔꯦ ꯃꯃꯥ ꯇꯥꯇꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯐꯣꯟ ꯄꯤꯌꯣ ꯍꯥꯏ ꯇꯥꯇꯣꯟꯒꯤ ꯐꯣꯟꯗꯨ ꯏꯟꯀꯃꯤꯡ ꯀꯣꯜ ꯂꯩꯔꯦꯕ ꯐꯣꯟ ꯕꯦꯂꯦꯟꯁ ꯍꯥꯞꯇꯕꯒꯤ ꯑꯩꯅ ꯃꯥꯂꯦꯝꯉꯥꯟꯕꯩ ꯐꯣꯟꯗꯣ ꯑꯣꯏꯅ ꯇꯧꯒꯦꯅ ꯃꯥꯂꯦꯝꯉꯥꯟꯕꯩ ꯐꯣꯟꯁꯤꯗ ꯇꯧꯕꯅꯦꯕ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯑꯗꯨꯝ ꯇꯧꯋꯦ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯐꯣꯟꯁꯦ ꯇꯧꯕ ꯀꯥꯟꯁꯤꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯒꯤꯗꯤ ꯃꯃꯥ ꯇꯥꯇꯣꯟ ꯃꯣꯏꯁꯦ ꯀꯅꯥꯝ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯈꯤꯗꯔꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯔꯦ ꯃꯃꯥꯅ ꯑꯩꯅ ꯀꯞꯄꯒ ꯍꯪꯉꯦ ꯕꯦꯝꯃ ꯅꯪ ꯉꯥꯛꯇ ꯉꯥꯏꯈꯣ ꯑꯩ ꯍꯪꯉꯨꯒꯦ ꯃꯣꯃꯣꯂꯣꯏꯗ ꯆꯠꯂꯒꯅ ꯍꯥꯏ ꯑꯗꯨꯗ ꯅꯦ ꯃꯣꯃꯣꯂꯣꯏꯗ ꯍꯪꯕꯗꯁꯨ ꯂꯥꯛꯇꯦ ꯈꯪꯗꯦꯅ ꯍꯥꯏ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯅꯦꯃꯣꯟꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯦ ꯅꯣꯏꯗ ꯃꯥꯂꯦꯝꯉꯥꯟꯕ ꯂꯩꯕ꯭ꯔꯥꯅ ꯍꯥꯏ ꯑꯗ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯍꯜꯂꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕꯗꯒꯤꯗꯤ ꯄꯨꯂꯤꯁꯇ ꯕꯤꯁꯦꯝꯄꯨꯔ ꯄꯨꯂꯤꯁꯇ ꯆꯠꯂꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯣꯏꯁꯦ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒꯔ ꯀꯩꯅꯣꯝꯃꯁꯨ ꯃꯣꯏꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯕꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏ ꯇ꯭ꯔꯣꯡ ꯂꯥꯎꯕꯤ ꯃꯅꯤꯡ ꯀꯦꯅꯦꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗ ꯃꯣꯏ ꯂꯣꯀꯦꯁꯟ ꯂꯣꯏꯌꯦꯅ ꯍꯥꯏ ꯑꯗꯨꯗꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯤ ꯐꯥꯎꯕ ꯃꯣꯏ ꯑꯥꯗ ꯀꯧꯇꯥꯗ ꯇꯥꯔꯝꯃꯤ ꯑꯗꯩꯗꯤ ꯀꯔꯥꯏꯗꯅꯣ ꯇꯥꯔꯝꯃꯤ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯂꯩꯔꯦ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯂꯩꯔꯦ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯖꯒꯦꯅ ꯊꯤꯔꯁꯨ ꯊꯤꯕ ꯐꯪꯗꯦ ꯃꯣꯏꯕꯨ ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛꯑꯦ ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯇꯅꯦ ꯃꯥ ꯌꯥꯎꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯍꯤꯡꯍꯧꯗꯣꯏꯅꯣ ꯑꯥꯒꯁꯀꯤ ꯇꯥꯡ 2ꯗ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯦ ꯆꯥꯕ ꯊꯛꯄꯗ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯑꯩꯅ ꯁꯤ ꯆꯥꯔꯒ ꯇꯥꯇꯣꯟꯅ ꯀꯩ ꯆꯥꯔꯝꯗꯣꯏꯅꯣ ꯍꯥꯏꯅ ꯇꯥꯡ 2ꯗ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯦ ꯇꯥꯡ 4ꯗꯅ ꯃꯥꯒꯤ ꯑꯁꯇꯤ ꯇꯧꯔꯦ ꯄꯥꯡꯈꯣꯡꯅ ꯃꯥꯕꯨ ꯁꯤꯜꯂꯒ ꯑꯗꯨꯗꯨꯒ ꯑꯥꯒꯁꯀꯤ ꯗꯦꯠ 3ꯗꯅ ꯃꯥꯒꯤ 13 ꯑꯥꯒꯁ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯅ ꯃꯥꯒꯤ ꯁꯣꯔꯥꯠ ꯇꯧꯈꯤꯕꯅꯦ ꯇꯧꯅꯤꯡꯗꯅ ꯇꯧꯈꯤꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯎꯕ ꯐꯪꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯑꯃꯨꯛꯇ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛꯇꯗꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯣ ꯅꯃꯧ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ